Tangkol nupi sarga lakpi kuki ama Arambai Tengol na faraga police ta khusin na khre Manipur da thok leba tha nipal phajil kadoriba maitei amasung kuki anigi sathirba irang marak asida masak lo lagalam chatpa kuki nupi ama Arambai Tengol na faraba matung tek ta kaidana police ta sinakre Pawasin hai Huran nalada asengba kuki oiraga tangkol sarga lakbi nupi adu macha uhum lairabi laima khongdagi kimna hing kipgen kawi nupi asina kuki gi mingda lairamba mahaki Aadhaar card adu semdok laga tangkol phuruki miyoi ni haina isilam ki loinena winger tonglaga Imphal da lakpada Arambai Tengol unit 19 na Imphal gi high school wangkhai lambi da thengnabadagi pamdaba thodok sing thoktana nupi adu tek ta kaidana mari lainaba police ta khusin na khre hairi thodok asigi matangda leibaki lurba tanja asida santi purakna bokhona minasi hainasu Arambai Tengol gi maikei dagi su leibak miyamda phongtorakli